Examination singi fal Laothokle Merit District Zonal Consolation Pricing Pinaba State Level National Talent Search Examination 2020 Class 10 Tamlibam Hairoi Singi Amasung State Talent Search Examination 2020 Class 9 Tamlibam Hairoi Singi Amasung Scholarship Pinaba National Means Cum Merit Scholarship Examination 2020 Class 8 Tamlibam Hairoi Singi Mamang Sahigi December 12 pangthokiba examination singi fal Laothokle haina Education S Manipur gi Director L Nandakumar Singha gi cherol amana phongdorokle fal sing asigi akupa marol department ke website www.manipur.education.gov.in natraga Directorate ke notice board natraga Directorate of Education S Manipur Lamhelfat ke Science Unit tagi phangba yagani haire Professor and Head NCERT New Delhi na khanglakbagi matungin na NTSA Stage 2 gi recommend tawraba candidate singda admission letter hall ticket auto generate tawrokani masi candidate singna NTS Stage 2 examination 2021 gi date ki chayol amagi mamangda NCERT gi website www.ncert.nic.in dagi download tawba yagani haina director gi cherol asina palle Laingakna Oza Sing the Taret Suba UGC Pay Scale P Nabo Order Thokre Yanakiba MOU Matam Chana Thavakta on Thokle S Razen Manipur the Ripa College Singda Oza Oripa Sing Matam Sangna Tanduna Lakraba Taret Suba UGC Pay Commission PB Naba Dimanga Mari Lenina Manipur Langaka MOU Amakuyak Pina Kraba Matungda College Oza Singda UGC Taret Suba Pay Revision Amade Regulation Punna Order Thoktuna Chatnaba Hohan Crane Order ki copy adu Education Minister na All Manipur College Teacher Association ge mihut sing da khusin nakhre All Secretariat ta laiba Minister gi office pangthokpa paugi mifam amada Education Minister Sorok Khaibam Rajena hai kumza 2017 ge November anida Ministry of Human Resource Development na College Oza sing da teret suba UGC pe pi na ba recommend tawkhibaga loina na mari lena ba regulation na kumza 2018 ge July da thokhibane College Oza Singda Taret Suba Pe PB Naba Wapam Ministry na recommend tawduna chatnaba horakiba matungdagi Manipur gi College ki Oza Singsu hairiba Pe Commission asi chana hanaba kumza 2018 dagi lengak ta taksinduna lakhibane State lengak ke sel thum gi phibam phattaba amade kudong sadaba kaya laibadagi State lengak na hairiba Pe revision asi tawba ngamdana lakhraba matungda kumza 2021 gi March tarukta All Manipur College Teacher Association yauna College Oza Singi Association Singi Mihut Sing Amade Manipur Lenga ki Education Department ki Mihut Singa Memorandum of Understanding Kuyak Pina Kivane MOU da Yauriba Wapam Sing de UGC gi Taret Suba Pe Commission gi recommendation adu kumza 2016 gi January amadagi national oina chatnaba kumza 2019 gi April amadagi kumza 2020 gi March kontraga mathoi phawbugi arrear na July 2021 da GPF ta hapa kumza 2020 gi April amadagi kumza 2021 gi March kontraga mathoi phawbugi arrear asina kumza 2022 gi April GPF ta hapsin bahaina yanakhi taret suba pe gi senfam asi April 2021 dagi piba horaga April tha dagi June phawbugi arrear asi July 2021 da piba haina yanakhibane laingak amadi college oza singi marakta taunakhiba MOU adugi makhada Manipur laingak na honaduna oza singda taret suba UGC gi pe pi naba order amadi regulation adu ngasi order thoklaba matungda chatnaba horagane madugi order copy adu oza singda sinaragane mahak na hai March taruk ta taunakhiba MOU da yaukiba wafam laingak na ngakna chatli MOU khuyak pina kharba matungda Education Department ke Commissioner Director Joint Secretary Under Secretary mayamna kanna honaduna thabak ta onthokna ba honaduna lakpane COVID-19 gi ani subo web laikibana physical class tawba yadabana online class tawduna lakpane laibak thibadi marakta oza singi marakta kharana pau phawdokna ba watpana class boycott tawbagi khongjang changsil lakhibane oza gi demand phanglabanina oza singna changsilamba khongjang adu handok pina ba appeal tawkhe paugi mifamatu da saruk yakiba All Manipur College Teacher Association amaktagi President M Lokendro na paumi singda hai Manipur lengak na college oza singna matam sangna tanaduna laklaba college oza singda taret suba UGC pe pibi na ba dimana du tabi duna July thagi tolop tage sel oina piba hongnaba order thokpiba sigidamak
Education Minister bu thagatले Laingak na ngasi order thokpiriba asida karigumba anomaly leramba yaurabasu mari leinaba official singa khanabagi khudong saba pibinaba minister gi pungning singsinki loinana laingak na oza singi demand asi pibirabanina covid na maram oiraga physical class tawba yadana laibana maram oiraga class tawhodaba leirabasu mapung phana online gi kuthangda class tawbinaba mahangna oza singda appeal tawki minister Biswajit ki loinabe junrei wona naduna leiba imung ahumda Sel gi mateng pikhrei Manipur Sarkar gi Works Minister Oreba Thongam Biswajit gi loina be Thongam ongbe junrei wonna ngasi thongju kendra gi manungda leiba matam kuina masagi anaba na maram oiduna hagot kangkhat pangamdana laklaba imung ahum gi anaba ahumda layeng bada mateng oinaba sel gi mateng pangkhre Thongam ongbi junrei won masamag na anaba singi mayum chatuna sel gi mateng pangkhraba sing adudi ningom thong kitna panungdagi anaba miyoi ani amasung Basikhong Panthoi bidagi anaba miyoi amane Junrei wonna anaba sing adu sel gi mateng sing adu kusinnabaga loinana yamna thuna phagalakpa oisanu haina isor gi mafamda thongnikhi loinana kendra sigi manungda leiba awana taraba kayada mahaki mapuroiba minister Biswajit ka tanaraga pangba yaba mateng pangani haikhi nakalama romda hojik manipurda nonglikna subana maram oiduna lau ubada khudong chataba mayok nari pathongju kendra gi lokol kayada tureldagi ising chinglaga lau uba yahnaba laukhalakpa khongthangi saruk ama oina ngarangsu minister Thongam Biswajit na ningom thong kitna panunggi laumi singda ising chingkhatnaba water pump set ama khusinnakhre panba yabade mamangdasu minister Biswajit na kendra sigi manungda leiba weaver lift irrigation RLI scheme sing nahongna na mathok tahonanaba yadana leiba pump set sing semjin batanatana ising chingba hongnabagi thau hapnabagi senpham sing laumi singda khusinnakhrebane West Indies cricketer ani field Wantharakhre West Indies amadi Pakistan women cricket team gi marakta sanakiba ani suba T20 cricket match ke field manungda thokiba tongan ba thokdok anida West Indies ki sanaroi Sinele Henry amadi Sweden nation Wanthaduna hospital da pukhatuna laikanakhre Pakistan kona betting tawkiba match asida nongna machit apan ba thokhanke Cricket West Indies na thokpa statement gi matungina sanaroi sing ase mathau taba treatment gi damak hospital da pukhatkre amasung makhoi anima gyan taduna ningthina leire amade mari lenaba singna kupna yangsilli haire thokdok thokraba matungda West Indies ki maikei dage substitute ani hapsilaktuna match makha satharabasu nongna makha tana ayetpa pibadage Douglas Lewis Stern ge matungina West Indies na run tareta mai pakle haina Laothokle hiramasigi matangda West Indies ki nupi team gi head coach Warlers na hai asigumba mafam amasung matamasi yamna araiba ama nate aikhoina sanaroi ani gi ipau pumna magtana ba khawrang na ngaire sanaroi ani na aikhoi gi maikidagi araiba support fangane khonglai yangna atenba matamda phagatpa oisanu haike aroibada tabiri ba pumna makpu thagatchare